Haukiba hingi pung taramathoy makhairum tabada Thoubal police station dagi makha pangna National Highway 102 gi paringda meter chamangarom chataga leiba PHED Thoubal division gi ka taruklom leiba office building Meina Tumna Chakhre office sangba chokidar samnada hingore mai chakpa aduda division asigi executive engineer assistant engineer SO amadi atai official singi kada leiba iron godress almari yauna office ki record ki thamba document sing pumnamak Chakhre Thoudok aduda office asigi chokidar gi dumphom kasu mai chakhi office asigi chokidar na phongdorakpada chaurakna haukiba ahingi pung 12 makhairom tabada aduaida mahakna mikap tholakpada makhol ama tai haiduna yenglubada mai adu chaklambani madudagi office ki miyoi singda mathang pau piraba matungda Thoubal fire service ki fire tenders laktuna mai adu kankhibani hairi mai chakpagi thodok adu karidagi horakpano haibadu hauzik phawbagi oina khangba ngamdri adubo office ki building da leiba electric wire dagi short circuit thokpadagi mai horakpa oiramba yai haina thajanari